Hi ma'am, ngꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ. ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯚꯤꯗꯤꯑꯣꯅꯦ ꯁꯤꯗꯤ. ꯃꯅꯥ ꯃꯁꯤꯡ ꯃꯇꯝꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯚꯤꯖꯤꯇꯦꯕꯜꯁꯀꯤꯅꯤ. ꯏꯁꯥꯅ ꯐꯥꯔꯝꯗ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡꯅꯤ. ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ, ꯑꯣꯏꯁꯜꯂꯛꯑꯦ ꯌꯥꯝ ꯐꯖꯕ ꯃꯇꯝ. ꯃꯌꯥꯝꯁꯨ ꯉꯥꯛꯇꯪ ꯑꯩꯅ ꯒꯥꯔꯗꯦꯟ ꯑꯣꯏꯅ ꯁꯦꯝꯖꯕ ꯒꯥꯔꯗꯦꯟ ꯃꯆꯥꯁꯦ ꯌꯦꯡꯃꯤꯟꯅꯔꯒ ꯄꯣꯊꯥꯁꯤ ꯉꯥꯛꯇꯪ. ꯉꯁꯤꯁꯦ ꯉꯥ ꯐꯥꯕꯕꯨꯗꯤ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ. ꯑꯗꯨ ꯏꯁꯤꯡ ꯆꯤꯡꯕ ꯂꯣꯏꯁꯟꯗ꯭ꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯔꯅꯤ ꯉꯥꯗꯤ. ꯏꯁꯤꯡ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯗ ꯂꯩꯔꯤꯕ ꯐꯨꯝ ꯉꯥꯛꯇꯅꯤ, ꯐꯨꯝ ꯁꯦꯠꯂꯒ ꯐꯥꯗꯣꯏꯅꯤꯗ. ꯊꯕꯛꯅ ꯄꯨꯟꯁꯤꯅꯦꯅ ꯂꯩꯔꯦꯗ. ꯑꯩꯗꯤ ꯃꯆꯦꯠ ꯑꯃ ꯍꯥꯡꯍꯟꯗꯦ. ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ. ꯀꯣꯕꯤꯁꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯌꯦꯡꯉꯣꯗꯣ. ꯐꯥꯔꯝꯒꯤ ꯃꯄꯥꯟꯁꯦ ꯊꯥꯕꯅꯦꯕ, ꯌꯥꯝ ꯐꯖꯔꯦ. ꯃꯌꯥꯝꯁꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯃꯐꯝ ꯃꯥꯡꯍꯟꯕꯤꯒꯅꯨ. ꯏꯁꯥꯅ ꯊꯥꯖꯕ ꯄꯣꯠ ꯆꯩꯅ ꯆꯥꯕꯅ ꯏꯁꯥꯗ ꯌꯥꯝ ꯀꯥꯟꯅꯕꯅꯤ. ꯏꯁꯥꯅ ꯊꯥꯖꯕ ꯄꯣꯠꯇꯤ ꯀꯔꯤꯝꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯇꯕꯤꯗ ꯊꯥꯕꯅꯤꯅ ꯆꯥꯕꯗ ꯍꯛꯆꯥꯡꯗ ꯀꯥꯟꯅꯔꯦ. ꯃꯌꯥꯝꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯊꯕꯛ ꯁꯨꯁꯤ. ꯏꯁꯥꯁꯦ ꯍꯧꯖꯤꯛꯁꯦ ꯑꯅꯥꯕꯁꯨ ꯌꯥꯝ ꯃꯈꯜ ꯊꯣꯛꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯐꯝꯖꯜꯂꯒ ꯆꯥꯔꯦ ꯊꯛꯑꯦ, ꯑꯩꯈꯣꯏꯗꯤ ꯐꯝꯖꯜꯂꯒ ꯇꯨꯝꯖꯜꯂ ꯁꯨꯝ ꯂꯩꯔꯦ. ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯍꯛꯆꯥꯡ ꯐꯒꯅꯤ? ꯍꯥꯟꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯃꯌꯥꯝ ꯂꯩ. ꯄꯥꯎꯇꯥꯛ ꯃꯈꯣꯏꯅ ꯇꯨꯝꯁꯤꯟꯒꯅꯨ ꯍꯤꯞꯆꯟꯒꯅꯨ ꯆꯥꯔ ꯊꯛꯑꯒ ꯍꯥꯏꯕ ꯃꯌꯥꯝ ꯂꯩꯀꯣ. ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯂꯣꯏ ꯆꯨꯝꯗꯣꯏꯅꯦ. ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯨꯝꯃꯛꯑꯕꯅꯦ ꯃꯣꯏꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ. ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯇꯥꯛꯄꯤꯔꯝꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯕꯅꯤ, ꯌꯥꯝ ꯆꯨꯝꯕꯅꯦ. ꯃꯣꯏꯅ ꯊꯕꯛꯁꯦ ꯁꯨꯒꯗꯃꯤ ꯅꯣꯝꯒꯗꯃꯤ. ꯑꯦꯛꯁꯔꯁꯥꯏꯁ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯁꯨꯔꯤꯁꯤꯡꯁꯦ. ꯏꯁꯥꯗꯁꯨ ꯀꯥꯟꯅꯕ, ꯐꯁꯨ ꯐꯖꯍꯧꯔꯦ ꯏꯁꯥꯒꯤ ꯂꯝꯁꯨ. ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯕꯁꯤꯅ ꯏꯁꯥꯗ ꯌꯥꯝ ꯀꯥꯟꯅꯔꯤꯅꯦꯕ. ꯑꯦꯛꯁꯔꯁꯥꯏꯁ ꯃꯈꯜ ꯑꯃꯅꯦꯕ. ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯨꯗꯕꯤꯗ ꯂꯩꯁꯟꯕꯁꯦ ꯏꯁꯥꯒꯤ ꯁꯔꯨ ꯁꯌꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯄꯅꯤ. ꯆꯤꯛꯄ ꯅꯥꯕ ꯀꯩꯀꯥ ꯌꯥꯝ ꯂꯥꯛꯄꯅꯦꯕ. ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯁꯤ. ꯃꯐꯝꯁꯦ ꯐꯖꯕꯅꯤ. ꯃꯌꯥꯝ ꯂꯣꯏꯁꯟꯖꯔꯒꯦꯀꯣ, ꯃꯇꯨꯡ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ. ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ.